Manipuri Wari channel asina ngasi kang numina lakpada mayamda yaifamangol pijari adom adomna tauruba thabak thorum khodimakta mai pak poibi haiduna wish pijari hojik wari sigi manga supa tangkak mayamda khudol tamjari khudak adudama laimramgi waterfalls chalaga makok tu ingnaba waterfalls tagi tarakpa inging lawba lukning guisingduda iruptuna leningbasu masada phawe yamna su chingni yamna su pakhale nupa ama phabase chingi wani haidokpadadi yamna laiba thangai singna thabak oina tawrukpadadi asuki matik waba oina thokani khallubada awaba mani pukning na hai mawa launu wakhal na hai mawa law adubu chaning tana khantarba matung amuk su khalle leida simjinbagi wari ma makhoi mabok ayingbigi machindagi takre thaina masik yam fajaba mamon pakhang ama lerami Brahmapur aribum lekaida masak fajabada hainaba aiga gokulan gi minok haidana haipet haina kiba mambo leisabi makai aiga gi minna nokpa minok amada leisabi kaidi hawaijar lonbada phangba hawaijar mai makai mamon ibema gokulan gina mama thorani ketukido hawaijar mai yam pami haidana nungti gi khujai da haptuna leisabi myamna thilakiba hawaijar mai gi namada leisabi singna gokulan gi minok yengba lakiba thorani ketukido pamlamba hawaijar mai khiki hawaijar panba yakide sauningki machanpa gokulan puklubase leisabi myamgi miyeng changle khalubada hawaijar mai thakidra pukningna khoidabi makhutna khanduna matik chaba mamauti gi khanki thorani ketugi pausi tabada leisabi singdugi maraktagi yam hai singbi Mahabali ga nakna laibi nitina yam laina lai amada semjinduna phaki lai du hek pairuba mikupta khutna hek paibaga gokulan namdana nitina pharaga laiki aiga gokulan gi hambar da tonglaga konung tana Krishna jarma numitta hambar maning da tonglaga koiba ngami haiduna maming de haipe chatki niti aduna lai da nupa phaba yai habise sanana thokiba warini amaromda ima Siraj Kumari Binodin iba bor sahib ongbi Sanatombi da mayek singna pal ya school da leba isai sakpa nupa amana leida semjinduna maja ibe mamabu phanaba thorangkiba maduda Sanatombi na angang oiringai leba pungjau thokkiba wari oina ma pare thengnare masisu praman amani proof amani thaina degongna nupa phabe wakhalna ungduna leringai magi tonganba taibang palamada Elizabeth Sulusana kaidorge mo mai mangi duna kari haikhage o kasu haide saje thakchilo aduga channa batause Sulusana itak thakale hoi hairga sa kap tu pai khoibung na matang duda nupi noi nupa yam pamali aphaba nupa ni hairadi febicol dongna napto gi lei Elizabeth noklaga matam se nupa phaba yam tangi matrimonial da bor pamje haiduna akhoi minga pa ngamjaroi ikhong nei khunna lamba phangbodo aduda akhoi di lepe khoibung khumi ibema noi nupa yam pami hingtham tha da yubi thau do nungsa gi mangal da sodok pa ngai bidongna nupa phaba ngai ba yaba matam natre aphaba nupa di tap launa phabana phare khoibung wa makha tadre kaino nupa se yubi thau ko sangdam narboi khale ngayak wari sanarga mai badugi ahan ba face ki oina paisa khar pirame pir dusu sama sapi perfect lauba bandalama lising kunung ni piramido dupa phabagi sen gi retse asuki matik wange GST lakpadagi poche atya khena wangkhre sumna liter amagi fortune asa thau phau GST da haigatkre karamba ahongba pot pu lairigi taibang pal sida GST lakpadagi good and service tax na
ꯑꯁꯨꯌꯥꯝ ꯋꯥꯡꯂꯒ ꯅꯨꯄꯥ ꯁꯦꯝꯕꯒꯤ ꯄꯩꯁꯥꯗꯤ ꯀꯔꯤꯒꯤ ꯌꯥꯝꯅ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯕ ꯃꯥꯏꯕꯅꯤ꯫ ꯃꯥꯏꯕꯗꯨ ꯎꯅꯕ ꯂꯣꯏꯔꯒ ꯑꯅꯤꯗꯣ ꯑꯣꯏꯅꯥꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯥꯞꯊꯔꯛꯏ꯫ ꯕꯣꯠꯀꯥꯗ ꯆꯪꯂꯒ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯂꯨꯕꯗ ꯁꯨꯂꯣꯆꯅꯥ ꯃꯃꯥꯟꯅꯕꯤ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯇꯦꯡꯗꯒꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯡꯕꯗꯧꯅ ꯄꯥꯡꯀꯛ ꯑꯣꯏꯔꯅꯤ꯫ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯅꯤ꯫ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯔꯦꯁꯇꯨ ꯀꯋꯥ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯑꯃꯔꯒ ꯀ꯭ꯌꯨꯃꯦꯁ ꯁꯤꯇꯤ ꯁꯦꯟꯇꯔ ꯂꯩꯕꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯍꯣꯇꯦꯜ ꯃꯆꯥ ꯑꯃꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯃꯔꯒ ꯀꯥꯡꯉꯧ ꯕꯣꯔꯥ ꯆꯥꯔꯝꯃꯤ꯫ ꯑꯅꯤꯁꯦ ꯁ꯭ꯀꯨꯂꯤꯡꯁꯨ ꯄꯨꯜꯂꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯦ꯫ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯕꯣꯝꯕꯂꯥ ꯊꯥꯕꯒꯤ ꯃꯈꯣꯜ, ꯐꯥꯌꯔꯋꯥꯔꯛꯁ ꯃꯌꯥꯝꯒꯤ ꯃꯩꯉꯥꯜ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯃꯁꯤꯛ ꯃꯉꯥꯜ ꯅꯥꯏ꯫ ꯃꯤꯀꯨꯞ ꯑꯝꯇ ꯄꯣꯊꯥꯗꯦ ꯃꯈꯣꯜꯁꯤꯡꯁꯦ꯫ ꯃꯩꯉꯥꯜꯁꯤꯡꯁꯤꯅ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯤꯒ ꯍꯤꯗꯥꯟꯅꯕ ꯑꯣꯏꯅꯁꯨ ꯊꯣꯛꯂꯤ꯫ ꯅꯤꯡꯊꯤꯖꯩ ꯑꯇꯤꯌꯥ ꯃꯥꯁꯨ ꯉꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯑꯗꯨꯕꯨ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯗꯥꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯩ ꯌꯦꯡꯕ ꯂꯥꯡꯕ ꯀꯣꯏꯕ ꯆꯠꯅꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯇ ꯏꯆꯝ ꯆꯝꯕ ꯍꯣꯇꯦꯜꯁꯤꯗ ꯐꯝꯃꯤ꯫ ꯑꯃꯔꯁꯨ ꯀꯌꯥ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯤ ꯍꯩꯅꯗꯕ, ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤ ꯑꯃꯗꯤ ꯐꯤꯂꯣꯁꯣꯐꯤꯗ ꯍꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯕꯣꯔꯥꯗꯨ ꯆꯥꯅ ꯆꯥꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯚꯥꯏ, ꯕꯣꯔꯥꯁꯦ ꯑꯗꯨꯝ ꯌꯥꯏ ꯅꯠꯇ꯭ꯔꯥ? ꯌꯥꯏꯗ ꯚꯥꯏ꯫ ꯃꯔꯣꯏ ꯕꯣꯔꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ, ꯀꯣꯕꯤꯂꯩ ꯕꯣꯔꯥꯕꯨ ꯇꯦꯝꯁꯤꯡꯅꯕ ꯉꯝꯕ ꯕꯣꯔꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯣ ꯁꯨꯂꯣꯆꯅꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯃꯥꯗꯤ ꯁꯉꯥꯏꯊꯦꯜꯗ DJ ꯌꯥꯎꯔꯨꯅꯤ ꯆꯠꯈ꯭ꯔꯦ꯫ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯇꯨꯃꯤꯟ ꯕꯣꯔꯥ ꯆꯥꯔꯒ ꯂꯩꯔꯦ꯫ ꯁꯤꯕꯨ ꯐꯖꯔꯤꯗ꯭ꯔꯣ? ꯕꯣꯔꯥ ꯉꯥꯏꯍꯥꯛ ꯆꯥꯕꯁꯤꯗ ꯁꯨꯂꯣꯆꯅꯥ ꯄꯜꯂꯛꯀꯅꯨ ꯚꯥꯏ꯫ ꯑꯁ, ꯅꯪꯁꯤꯗꯤ ꯍꯦꯔꯣꯔꯥ ꯕꯦꯠꯂ ꯃꯐꯝ ꯑꯃ ꯈꯪꯗꯦ꯫ ꯚꯥꯏ, ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯑꯅꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯄꯨꯟꯕ ꯌꯥꯒꯅꯤ? ꯅꯪ ꯑꯝꯇ ꯍꯥꯏꯔꯣ ꯚꯥꯏ꯫ ꯀꯩꯅꯣꯗ, ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯛꯄꯗꯒꯤ ꯅꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁꯇꯨ ꯍꯧꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯦꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯕ? ꯚꯥꯏ, ꯋꯥꯈꯜ ꯍꯥꯏꯁꯤꯁꯨ ꯍꯣꯡꯕ ꯅꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩ ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯚꯥꯏ ꯁꯨꯔꯦꯁ, ꯅꯪꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯀꯃꯥꯏꯅ ꯅꯪꯁꯦ ꯗꯤꯐꯥꯏꯟ ꯇꯧꯒꯅꯤ? ꯅꯪꯒꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯄꯤꯒꯅꯤ? ꯅꯪ ꯊꯥꯏꯅꯒꯤ ꯁꯨꯔꯦꯁꯇꯨ ꯅꯠꯇ꯭ꯔꯦ꯫ ꯑꯃꯔ, ꯑꯩ ꯍꯣꯡꯗꯦ꯫ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯁꯤꯝꯄ꯭ꯂꯤꯁꯤꯇꯤ ꯄꯥꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯂꯣꯆꯅꯥꯗꯤ ꯂꯛꯖꯔꯤꯅꯤ꯫ ꯅꯪꯁꯨ ꯎꯔꯤꯗꯨꯅꯤ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗ ꯔꯤꯜꯁ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨ ꯀꯩꯗꯧꯔꯒꯦ? ꯁꯤꯗꯤ ꯃꯇꯝꯁꯤꯒꯤ ꯇ꯭ꯔꯦꯟꯅꯤ꯫ ꯇ꯭ꯔꯦꯟꯁꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯨꯡꯅꯔꯛꯑꯦ꯫ ꯑꯩ ꯔꯤꯜꯁ ꯅꯝꯕ ꯅꯨꯄꯤꯒ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯇꯜꯂꯦ꯫ ꯀꯔꯤ ꯋꯥꯇꯥꯅꯤꯒꯦ ꯅꯪꯒꯤꯁꯤꯗꯤ? ꯑꯁꯦꯡꯀꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯄꯨꯡꯈꯥꯏ ꯈꯨꯗꯤꯡꯒꯤ ꯔꯤꯜꯁ꯫ ꯑꯩ ꯃꯥꯒꯤ ꯔꯤꯜꯁ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯎꯕꯗ ꯃꯤꯠ ꯅꯥꯔꯦ꯫ ꯃꯁꯝꯗꯣ ꯊꯥꯗꯣꯛꯂꯒ ꯈꯪꯗꯦꯗ, ꯃꯤꯒꯤ ꯃꯇꯧ ꯌꯥꯝ ꯇꯝꯕꯁꯦ, ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯂꯤꯇꯤ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯗꯨꯗꯤ ꯚꯥꯏ, ꯅꯪ ꯁꯨꯂꯣꯆꯅꯥꯁꯦ ꯔꯤꯜꯁ ꯅꯝꯃꯦ ꯍꯥꯏꯗꯨꯅ ꯀꯥꯏꯅꯔꯒꯦ ꯈꯜꯂꯤꯔꯣ? ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯌꯥꯏꯍꯦ ꯅꯪꯁꯨ ꯑꯋꯣꯏꯕ꯫ ꯃꯤꯅ ꯇꯥꯔꯒ ꯀꯣꯛ ꯂꯩꯈꯠꯂꯦ ꯍꯥꯏꯅꯈꯤꯅꯤ꯫ ꯆꯠꯅꯕꯤꯅꯦ ꯃꯇꯝꯁꯤꯒꯤ꯫ ꯑꯩꯈꯣꯏꯅ 90sꯀꯤ ꯃꯇꯝꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝ ꯀꯣꯛꯁꯦ ꯕ꯭ꯂꯦꯛ ꯍ꯭ꯋꯥꯏꯠꯀꯤ ꯃꯇꯝꯗꯨꯗ ꯂꯩꯔꯗꯤ ꯀꯝꯗꯧꯗꯣꯏꯅꯣ? ꯔꯤꯜꯁꯇ ꯑꯇꯝꯅꯅ ꯇꯥꯏꯅꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ꯫ ꯑꯩ ꯇꯁꯦꯡꯅ ꯁꯨꯂꯣꯆꯅꯥꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯗꯤꯁꯤꯖꯟꯗꯣ ꯊꯨꯃꯜꯂꯦ꯫ ꯅꯪ ꯑꯃꯀꯣ ꯅꯥꯄꯨ ꯇꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯑꯇꯥꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯪꯁꯦ ꯉꯥꯎꯏ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯈꯜꯂꯦ ꯚꯥꯏ꯫ ꯃꯗꯨꯅ ꯋꯥꯏ ꯁꯪꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯉꯥꯎꯕꯒꯤ ꯋꯥ ꯄꯜꯂꯒ ꯅꯣꯏꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃ ꯂꯥꯛꯑꯒ ꯂꯩꯔꯦ ꯍꯥꯏꯁꯦ ꯆꯨꯝꯂꯕꯣ ꯚꯥꯏ? ꯆꯨꯝꯃꯤ ꯚꯥꯏ ꯑꯃꯔ꯫ ꯑꯣ ꯃꯥꯏ ꯒꯨꯗꯅꯦꯁ, ꯐꯔꯦꯅꯦ꯫ ꯁꯤꯅꯅꯤꯅꯦ ꯁꯨꯂꯣꯆꯅꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯖꯣꯟ ꯑꯣꯏꯔꯤꯁꯦ? ꯚꯥꯏ, ꯃꯗꯨꯗꯤ ꯃꯥꯅ ꯁꯥꯒꯠꯆꯕ ꯏꯁꯨꯅꯤ꯫ ꯀꯟꯐ꯭ꯂꯤꯛ ꯖꯣꯟ ꯑꯃꯁꯨ ꯃꯥꯅ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯩ ꯀꯣꯜ ꯋꯥꯔ ꯑꯃ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯂꯒꯦ꯫ ꯃꯥꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯒꯦ ꯈꯜꯂꯤ꯫
ꯈꯪꯗ꯭ꯔꯦꯗ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯦ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯗꯤꯋꯥꯂꯤꯒꯤ ꯃꯩꯉꯥꯜ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ ꯁꯨꯔꯦꯁꯇꯤ ꯋꯥꯈꯜ ꯑꯃꯅ ꯍꯨꯝꯗꯨꯅ ꯄꯨꯕꯅ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯄꯨꯟꯁꯤꯟꯈꯤꯕꯗꯧꯅ ꯐꯥꯎꯏ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯒꯦꯔꯦꯖꯇ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯕꯨꯕꯨꯗꯤ ꯃꯩꯀꯥꯞꯄꯤ ꯁꯥꯟꯅꯔꯝꯃꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯤꯛꯂꯥꯁꯨ ꯕꯨꯕꯨꯒ ꯂꯣꯏꯅꯔꯝꯃꯤ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯕꯣꯝꯕ꯭ꯂꯥꯒꯤ ꯍꯧꯔꯕ ꯃꯈꯣꯜꯗꯨ ꯀꯤꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗꯣ ꯆꯦꯠꯅ ꯃꯦꯟꯕ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯃꯇꯧ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯆꯥꯛ ꯇꯣꯛꯂꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯕꯦꯜꯀꯣꯅꯤꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯤꯛꯂꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯃꯅꯥꯅ ꯇꯥꯔꯦ ꯂꯤꯛꯂꯥꯅ ꯊꯦꯠꯈꯤꯕꯗꯥꯏ ꯅꯪꯅ ꯅꯣꯡꯃ ꯁꯝꯖꯤꯗ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦ ꯅꯇꯨꯡ ꯏꯟꯈꯤ ꯇꯨꯃꯤꯟ ꯅꯪꯒꯤ ꯈꯣꯏꯃꯨ ꯑꯃ ꯂꯣꯟꯅ ꯍꯥꯏꯍꯧꯋꯤ ꯑꯩꯅ ꯋꯥꯍꯩ ꯀꯌꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯍꯤ ꯆꯨꯞꯄ ꯆꯤꯛꯂꯕ ꯅꯨꯡꯊꯤꯜ ꯀꯌꯥ ꯑꯩꯅ ꯈꯟꯈꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡ ꯅꯪꯒꯤ ꯁꯝꯂꯥꯡ ꯂꯩꯆꯤꯜꯂꯛꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯩꯔꯥꯡ ꯑꯩꯕꯨ ꯃꯥꯏꯊꯤꯔꯕ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯑꯍꯣꯏꯅꯅ ꯆꯥꯛꯍꯧꯔꯦ ꯑꯩꯗꯤ ꯁꯨꯔꯦꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ ꯇꯥꯃꯣꯗ ꯍꯥꯏꯅꯔꯒ ꯍꯤꯃꯥꯂꯌꯥꯟ ꯐꯨꯠꯍꯤꯜꯗ ꯄꯨꯔꯒ ꯕꯨꯙ ꯃꯣꯅꯥꯁꯇ꯭ꯔꯤ ꯑꯃꯗ ꯄꯨꯔꯒ ꯑꯩꯕꯨ ꯂꯥꯏꯌꯣꯡꯉꯨꯁꯤꯔꯥ ꯑꯩ ꯃꯥꯕꯨ ꯔꯤꯁꯥꯔꯁ ꯇꯧꯅꯤꯡꯕ ꯑꯃ ꯐꯥꯎꯔꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯣꯛ ꯌꯥꯝ ꯋꯥꯡꯕ ꯁꯩꯇꯒꯤ ꯂꯩꯆꯟ ꯁꯨꯅ ꯌꯥꯎꯔꯕꯤꯅꯤ ꯃꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯃꯣꯕꯥꯏꯜꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯏ ꯚꯥꯏꯕ꯭ꯔꯦꯁꯟ ꯃꯣꯗꯇ ꯊꯝꯕꯒꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯄꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯍꯜꯂꯣ ꯇꯥꯃꯣꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯁꯨꯂꯣꯆꯅꯥ ꯃꯤ ꯈ꯭ꯋꯥꯏꯅ ꯀꯣꯄꯜ ꯑꯩ ꯏꯊꯟꯇꯅꯤ ꯅꯥꯏꯇꯣꯝ ꯁꯥꯏꯂꯦꯛꯁ ꯑꯃꯗꯤ ꯏꯂꯤꯖꯥꯕꯦꯠꯅ ꯀꯝꯄꯅꯤ ꯄꯤꯕꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯐꯤꯕꯝ ꯈꯔ ꯐꯔꯤꯅꯤ ꯉꯁꯤꯗꯤ ꯗꯤꯖꯦ ꯂꯩ ꯄꯨꯟꯁꯤ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯩꯅꯗꯦ ꯃꯗꯣ ꯅꯪꯉꯣꯟꯗ ꯉꯔꯥꯡꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯩꯅꯗꯕꯗꯣ ꯑꯦꯠꯂꯤꯁ ꯅꯪ ꯑꯩꯒꯤ ꯈꯜꯂꯒ ꯑꯦꯗꯖꯁ ꯇꯧꯔꯒ ꯍꯩꯅꯕ ꯍꯣꯠꯅꯕꯅ ꯐꯠꯇ꯭ꯔꯥ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯌꯥꯝ ꯂꯥꯡꯉꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯦ ꯌꯥꯔꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯈꯔ ꯂꯥꯞꯄ ꯑꯦꯔꯤꯌꯥꯗꯅꯤ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯐꯥꯎ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕꯅꯦꯕ ꯑꯩꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯟꯒꯦꯗꯦ ꯍꯥꯏꯗ꯭ꯔꯒ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯑꯦꯚꯣꯏꯗ ꯇꯧꯅꯤꯡꯂꯕꯅꯦꯕ ꯁꯨꯂꯣꯆꯅꯥ ꯇꯣꯛꯑꯣ ꯌꯥꯔꯦ ꯊꯦꯡꯉꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯅꯪ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ ꯗ꯭ꯔꯤꯡꯛꯁ ꯇꯧꯕ ꯃꯥꯜꯂꯦ ꯇꯧꯕ ꯃꯥꯟꯕ ꯅꯠꯇꯦ ꯇꯧꯔꯤꯅꯦ ꯇꯧꯍꯜꯂꯤꯁꯤꯁꯨ ꯅꯪꯅꯅꯦ ꯌꯨ ꯑꯥꯔ ꯗ ꯔꯤꯖꯟ ꯇꯣꯛꯑꯁꯦ ꯅꯪ ꯄꯥꯔꯇꯤꯗꯣ ꯏꯟꯖꯣꯏ ꯇꯧꯔꯣ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯗꯕ ꯃꯥꯜꯂꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯅꯪ ꯍꯟꯗꯛꯇꯤ ꯁꯥꯊꯤꯅ ꯍꯣꯡꯉꯤꯁꯤꯕꯨ ꯑꯩꯔꯣ ꯅꯪꯂꯣ ꯁꯨꯂꯣ ꯑꯣ ꯑꯩꯔꯣ ꯍꯣꯡꯉꯤꯁꯦ ꯅꯪꯅ ꯍꯣꯡꯂꯒ ꯑꯩꯅꯔꯕ ꯌꯥꯔꯦ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯏꯕꯥꯅꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯤ ꯅꯪꯅ ꯑꯣꯟꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯟꯕꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯕ ꯃꯔꯝ ꯆꯥꯗꯕ ꯏꯔꯥꯜꯗꯤ ꯁꯤꯅꯨ ꯌꯥꯔꯦ ꯁꯨꯔꯦꯁ ꯇꯣꯛꯑꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ ꯁꯨꯔꯦꯁꯁꯨ ꯐꯣꯟꯗꯨ ꯇꯧꯗꯦ ꯁꯣꯝꯗꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯁꯨꯂꯣꯆꯅꯥ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯠꯂꯛꯄꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯁꯨꯂꯣꯆꯅꯥꯗꯣ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯌꯨꯗꯣ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯦ ꯐꯨꯜꯗ ꯉꯥꯎꯈꯤꯗꯨꯅ ꯗꯤꯖꯦꯒꯤ ꯇꯟꯊꯥꯗ ꯒ꯭ꯔꯣꯕꯤ ꯇꯧꯊꯩ ꯍꯤꯞꯁꯀꯥꯗꯣ ꯅꯤꯛꯂꯗꯨꯅ ꯁꯀꯤꯔꯥꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯐꯤꯕꯝ ꯑꯃꯅꯤ ꯕꯣꯜ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯥꯟꯁ ꯐ꯭ꯂꯣꯔꯗꯨꯗ ꯃ꯭ꯌꯨꯖꯤꯛꯇꯨꯒꯤ ꯏꯍꯨꯜꯗꯨ ꯈꯪꯅ ꯁꯥꯊꯦꯛ ꯇꯝꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯡ ꯃꯥꯟꯅꯅ ꯗꯥꯟꯁ ꯇꯧꯔꯛꯏ ꯍꯦꯛꯇ ꯇꯤꯜꯂꯥꯈꯨꯝꯕꯤꯅ ꯂꯦꯡ ꯆꯠꯄꯗꯧꯅ ꯃ꯭ꯌꯨꯖꯤꯛꯇꯨꯗ ꯁꯥꯏ ꯐ꯭ꯂꯤꯠ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯒꯣꯏ ꯁꯥꯕ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯂꯣꯆꯅꯥꯅ ꯍꯥꯏ ꯍꯦꯟꯁꯝ ꯑꯩꯒꯤ ꯃꯤꯡ ꯍꯦꯟꯁꯝ ꯀꯧꯗꯦ ꯅꯤꯛ ꯀꯧꯋꯦ ꯋꯥꯠ ꯏꯚꯔ ꯀꯧꯅꯤꯡꯕ ꯀꯧꯖꯁꯅꯨ
ꯑꯩꯉꯣꯟꯗꯗꯤ ꯅꯪꯁꯦ ꯍꯦꯟꯁꯝꯅꯦ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯀꯧꯒꯦ ꯀꯣꯜ ꯃꯤ ꯁꯨꯂꯣꯆꯅꯥ ꯑꯗꯣ ꯋꯥꯔꯤ ꯌꯥꯝ ꯁꯥꯅꯨ ꯖꯒꯣꯏ ꯁꯥꯁꯦ ꯃꯨꯠ ꯊꯨꯒꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯗꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯖꯒꯣꯏ ꯁꯥꯁꯦ ꯑꯁꯨꯝꯅ ꯁꯨꯂꯣꯆꯅꯥ ꯅꯨꯡꯉꯥꯏ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤ ꯁꯣꯝꯗꯅ ꯁꯨꯔꯦꯁ ꯈꯣꯏꯗꯧ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯡꯅꯧ ꯂꯣꯏꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯕꯨꯠ ꯂꯩꯕꯥꯛꯇꯒꯤ ꯎꯔꯤꯄꯣꯛꯇ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯂꯤꯂꯤꯗꯨ ꯉꯔꯥꯡ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯗꯣꯔꯛꯄꯅꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯂꯤꯂꯤ ꯂꯤꯛꯂꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯑꯦ ꯂꯤꯛꯂꯥꯗꯤ ꯏꯁꯤꯁꯤꯈꯩ ꯇꯨꯝꯗꯨꯅ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯤꯅ ꯊꯥꯔꯤꯕ ꯐꯃꯨꯡꯗꯒ ꯇꯨꯝꯗꯦ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯃꯤ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯤꯂꯤꯅ ꯃꯁꯤꯒꯤ ꯏꯔꯣꯏ ꯂꯣꯌꯥꯎꯕꯤ ꯃꯥꯟꯕꯤꯁꯦ ꯃꯇꯧ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯍꯦꯛ ꯎꯕꯒ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯩꯅ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯤꯕ ꯈꯪꯗꯦ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯏꯕꯥꯅꯤꯁꯦ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯃꯔꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯩ ꯏꯁꯥꯗ ꯐꯥꯎꯏ ꯈꯪꯗꯦ ꯂꯨꯌꯥꯎꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯉꯔꯥꯡꯗꯧꯅ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯐꯥꯎꯗꯤ ꯊꯤꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯥꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝꯁꯤꯗ ꯌꯧꯔꯛꯈꯤꯕ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯤꯃꯥꯟꯅꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯁꯥꯗ ꯃꯁꯤꯒꯤ ꯂꯨꯌꯥꯎꯕꯤꯁꯦ ꯕꯨꯠ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯌꯥꯎꯕꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯁꯤꯕꯨ ꯂꯤꯂꯤ ꯃꯆꯤꯟꯗ ꯃꯊꯟꯇꯅꯤ ꯁꯣꯜꯂꯤꯕ ꯑꯩꯒꯤ ꯄꯋꯥꯔ ꯑꯃꯗꯤ ꯂꯩ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯩꯒꯤ ꯄꯋꯥꯔꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯒꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯂꯥꯛꯂꯒ ꯂꯨꯌꯥꯎꯕꯤꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯌꯥꯎꯕꯤꯗꯨꯒꯤ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯕꯨꯠ ꯄꯥꯈꯪ ꯔꯥꯖꯦꯁꯇꯣ ꯂꯝꯕꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅ ꯋꯥꯏꯗꯨꯅ ꯊꯦꯡꯅꯔꯦ ꯀꯩꯗꯧꯔꯝꯂꯤꯕ ꯎꯔꯤꯄꯣꯛꯁꯤꯗꯗꯤ ꯑꯩꯗꯤ ꯎꯔꯤꯄꯣꯛꯇꯒꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯁꯒꯣꯜꯕꯟꯗꯒꯤ ꯑꯗꯨꯗꯤ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯊꯥꯡꯅꯔꯦ ꯊꯥꯡꯅꯔꯦ ꯁꯒꯣꯜꯕꯟ ꯀꯗꯥꯏꯗꯒꯤꯅꯣ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯩꯕ ꯃꯄꯥꯗꯨꯗꯒꯤ ꯑꯣ ꯑꯗꯣ ꯔꯥꯖꯦꯁ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯪꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣꯗꯣ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯑꯣ ꯑꯩꯁꯦ ꯗ꯭ꯔꯒ ꯑꯦꯗꯤꯛꯅꯤ ꯁꯦꯟꯇꯔꯗ ꯊꯝꯕꯗ ꯃꯤꯅ ꯐꯨꯕꯗ ꯁꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯗꯤ ꯄꯥꯎꯊꯣꯛꯄꯤꯔꯤ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯔꯨꯕ ꯑꯩꯗꯤ ꯐꯖꯐꯝꯕꯨ ꯂꯩꯇ꯭ꯔꯦ ꯃꯗꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯄꯥꯁ ꯏꯁ ꯄꯥꯁ ꯂꯦꯁꯟ ꯑꯣꯏꯍꯧꯔꯦꯗꯅ ꯑꯩꯒꯤꯗꯤ ꯐꯤꯔꯣꯏꯁꯨ ꯂꯣꯏꯗ꯭ꯔꯤ ꯌꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯆꯠꯂꯨꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯃꯥꯗꯣ ꯉꯁꯤꯁꯨ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ ꯑꯩ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯧꯔꯤ ꯄꯥꯕꯨꯡꯅ ꯏꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯄꯨꯁꯤꯟꯈꯤ ꯑꯩꯇꯅ ꯑꯣꯛꯂꯨꯗꯕꯅ ꯆꯤꯟꯖꯥꯛ ꯀꯥꯝꯂꯨꯕꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯀꯥꯏꯅꯔꯦ ꯔꯥꯖꯦꯁ ꯌꯥꯝ ꯈꯟꯒꯅꯨ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯂꯤꯂꯤ ꯅꯤꯁꯥꯒꯤ ꯆꯩꯊꯦꯡꯁꯦ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯗꯗꯤ ꯑꯁꯤꯕ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯣꯛꯂꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯝꯕꯒ ꯄꯥꯡꯈꯛ ꯑꯣꯏꯍꯧꯔꯦꯗꯅ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯍꯦ ꯇꯣꯡꯕ ꯃꯆꯥ ꯑꯃꯇ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯀꯣ ꯑꯩꯁꯨ ꯅꯪꯒ ꯀꯩꯁꯨ ꯈꯦꯠꯅꯗꯦ ꯕꯨꯠ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯎꯔꯝꯃꯣꯏꯀꯣ ꯎꯔꯝꯃꯣꯏ ꯍꯤꯡꯂꯤꯉꯩꯗ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯊꯧꯁꯥꯈꯤꯗꯦ ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗꯣ ꯊꯣꯏꯅ ꯇꯥꯈꯤꯗꯦ ꯃꯔꯨꯞ ꯃꯄꯥꯡ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯅ ꯃꯔꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯕꯨꯠ ꯂꯩꯕꯥꯛ ꯌꯧꯅꯕ ꯂꯥꯛꯑꯦ ꯕꯨꯠ ꯂꯩꯕꯥꯛ ꯌꯧꯔꯛꯄꯗ ꯂꯩꯁꯅꯥꯅ ꯂꯩꯁꯥꯕꯤ ꯀꯣꯂꯣꯅꯤꯗ ꯆꯪꯂꯛꯂꯤꯕ ꯂꯤꯂꯤꯕꯨ ꯎꯔꯒ ꯇꯨꯃꯤꯟ ꯍꯧꯗꯣꯡ ꯆꯐꯨ ꯉꯝꯕꯤ ꯀꯥꯏꯗ ꯁꯪꯒꯣꯝ ꯃꯄꯥꯜ ꯆꯥꯕ ꯆꯠꯂꯨꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯣꯛ ꯏꯇꯩ ꯏꯇꯩ ꯀꯅꯥꯒꯤ ꯃꯅꯤꯡꯊꯣꯡ ꯐꯥꯎꯖꯤꯜꯂꯒ ꯉꯥꯔꯨꯕꯛ ꯂꯟꯗꯥꯔꯨꯒꯦꯅ ꯊꯧꯔꯥꯡꯉꯤꯅꯣ ꯌꯥꯔꯦꯗ ꯂꯩꯁꯅꯥ ꯍꯥꯏꯕꯤ ꯑꯣꯖꯥ ꯑꯣꯏꯒꯗꯕꯤ ꯕꯨꯠ ꯄꯥꯈꯪ ꯎꯅꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯠꯂꯗꯅ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯗꯣ ꯑꯩꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ
ꯕꯨꯠꯂꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯨꯞ ꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫